ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯡꯖꯗꯣꯔꯤꯁꯤ ꯌꯦꯔꯨꯝꯒ ꯀꯣꯕꯤ ꯂꯩꯒ ꯃꯆꯜꯁꯤꯡꯁꯤ ꯂꯩꯔꯦ ꯌꯦꯔꯨꯝ ꯂꯩꯔꯦ ꯌꯦꯔꯨꯝ ꯂꯩꯇ꯭ꯔꯤ ꯀꯣꯕꯤ ꯂꯩꯔꯦ ꯑꯂꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯤꯜꯍꯧ ꯆꯅꯝ ꯁꯨꯔꯦ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯌꯦꯔꯨꯝ ꯃꯔꯤ ꯑꯃ ꯐꯨꯠꯄ ꯂꯣꯏꯔꯒ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯎ ꯊꯥꯡꯀꯠꯂꯤ ꯊꯥꯎꯁꯤ ꯐꯖꯅ ꯑꯍꯥꯟꯕꯗ ꯊꯥꯎꯁꯤ ꯐꯖꯅ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯁꯜꯂꯅꯤ ꯑꯩꯁꯨ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯁꯤꯒ ꯊꯣꯡꯗꯣꯏꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯑꯩꯗꯤ ꯁꯨꯝ ꯇꯝꯕꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯔꯤ ꯌꯥꯝ ꯀꯟꯅ ꯇꯤꯜꯍꯧ ꯆꯅꯝꯁꯤ ꯐꯖꯅ ꯉꯧꯖꯔꯤ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯃ ꯂꯥꯛꯀꯅꯦꯕ ꯃꯄꯥꯟ ꯑꯣꯏꯔꯛꯇ ꯃꯣꯏꯒꯤꯀꯣ ꯑꯗꯨꯝ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯑꯇꯩ ꯑꯇꯩ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯉꯧꯔꯤ ꯀꯨꯏꯈ꯭ꯔꯦꯗ ꯉꯧꯕꯁꯦ ꯉꯧꯔꯦ ꯉꯥꯛꯇꯪ ꯉꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯨꯏꯈ꯭ꯔꯦꯗ ꯌꯦꯔꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯇꯤꯜꯍꯧ ꯆꯅꯝꯒ ꯅꯝꯒꯥꯏꯔꯦ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯇꯤꯜꯍꯧ ꯆꯅꯝꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯒ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯔꯣꯛ ꯅꯠꯇ꯭ꯔꯁꯨꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯈꯔ ꯆꯥꯏꯁꯤꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯣꯠꯈꯥꯏꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯀꯥꯟꯗ ꯉꯥꯛꯇꯪ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯊꯝꯆꯦꯠꯁꯦ ꯍꯥꯞꯆꯤꯜꯂꯦ ꯀꯣꯕꯤ ꯊꯝꯆꯦꯠꯁꯦ ꯃꯊꯪ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯀꯣꯕꯤ ꯊꯝꯆꯦꯠꯁꯦ ꯍꯥꯞꯆꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯂꯨ ꯑꯃꯨꯛ ꯂꯪꯁꯤꯜꯂꯛꯑꯦ ꯄꯤꯁ ꯂꯥꯎꯅ ꯂꯪꯁꯤꯜꯂꯣ hꯧꯖꯤꯛ ꯀꯣꯕꯤ ꯊꯝꯆꯦꯠ ꯑꯂꯨ hawai thrakse lꯪꯁꯤꯜꯂꯦ ꯂꯪꯁꯤꯜꯂꯨ ꯑꯣꯠꯈꯥꯏꯔꯅꯤ ꯁꯤꯗꯩꯗꯤ
ꯕ꯭ꯔꯣ ꯑꯣꯠꯈꯥꯏꯔꯅꯤ ꯉꯧꯔꯅꯤ ꯍꯥꯏꯐꯦꯠ ꯃꯆꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯅꯤ ꯑꯣꯠꯈꯥꯏꯔꯦ ꯐꯖꯅ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯅꯤ ꯑꯣꯜꯂꯦ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯍꯧꯖꯤꯛ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒ ꯖꯤꯔꯥꯒ ꯆꯥꯏꯁꯜꯂꯒ ꯑꯣꯠꯂꯅꯤ ꯍꯥꯎꯗꯤ ꯆꯥꯅꯤꯡꯉꯦ ꯏꯁꯤꯡ ꯍꯧꯖꯤꯛ ꯈꯨꯖꯥꯏ 3 ꯍꯩꯖꯤꯜꯂꯦ ꯈꯨꯖꯥꯏ 3 ꯅꯠꯇꯦ ꯏꯁꯤꯡ ꯒꯤꯂꯥꯁ 2 ꯏꯁꯤꯡ ꯒꯤꯂꯥꯁ 2ꯃꯨꯛꯀꯤ ꯆꯥꯡꯗ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯅꯤ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯑꯂꯨꯁꯤ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯈꯨꯝꯁꯤ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯃꯨꯜꯂꯤ ꯁꯥꯔꯤ ꯇꯧꯔꯛꯄꯩ ꯇꯥꯟꯖꯥꯗꯨꯗ ꯌꯦꯔꯨꯝ ꯍꯥꯞꯇꯣꯏꯅꯦꯕ ꯑꯂꯨꯁꯤ ꯃꯤꯗꯤ ꯑꯂꯨ ꯄꯨꯂꯞ ꯍꯥꯞꯅꯕꯅꯦ ꯑꯂꯨꯒ ꯌꯦꯔꯨꯝꯒ ꯐꯨꯠꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯐꯨꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯑꯃꯨꯛ ꯊꯝꯖꯤꯜꯂ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯦꯀꯣ ꯃꯍꯤꯁꯤ ꯀꯪꯁꯤꯜꯂꯛꯑꯦ ꯈꯔ ꯑꯂꯨꯁꯤ ꯃꯨꯜꯂꯕ ꯃꯨꯟꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤ ꯈꯔ ꯇꯥꯏꯌꯦ ꯑꯂꯨꯁꯤ ꯃꯨꯜꯂꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯑꯃꯁꯤ ꯈꯔꯗꯤ ꯃꯨꯜꯂꯦ ꯑꯗꯨꯅ ꯌꯦꯔꯨꯝꯁꯤ ꯍꯥꯞꯆꯤꯜꯂꯦ ꯌꯦꯔꯨꯝꯁꯤꯗꯤ ꯂꯣꯏ ꯐꯨꯠꯇꯣꯛꯀꯗꯧꯕꯅꯤꯅ ꯇꯞꯅ ꯍꯥꯞꯆꯤꯜꯂꯦ ꯌꯦꯔꯨꯝ ꯃꯔꯤꯁꯤ ꯑꯗꯨꯒ ꯉꯥꯛꯇꯪ ꯑꯣꯠꯈꯥꯏꯈ꯭ꯔꯦ ꯌꯦꯔꯨꯝꯁꯤ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯑꯂꯨ ꯉꯥꯛꯇꯪ ꯆꯦꯛ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯨꯜꯂꯒ ꯅꯥꯜꯂꯦ ꯃꯨꯜꯂꯦ ꯑꯩꯈꯣꯏꯗꯤ ꯃꯨꯜꯂꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯥꯕꯗꯤ ꯌꯥꯅꯤ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦ ꯆꯥꯕ ꯌꯥꯔꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯇꯤꯟꯕꯨ ꯌꯣꯠꯂꯤ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯤ ꯃꯍꯤꯁꯤ ꯁꯨꯝ ꯀꯪꯁꯤꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯊꯨꯝ ꯆꯥꯏꯁꯤꯜꯂꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯥꯏꯁꯤꯜꯂꯨ ꯌꯥꯏꯗꯅ ꯌꯦꯔꯨꯝꯁꯤ ꯑꯩꯈꯣꯏ ꯉꯧꯍꯧꯗ꯭ꯔꯦ ꯃꯤꯗꯤ ꯌꯥꯝ ꯉꯧꯅꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯧꯍꯧꯗ꯭ꯔꯕꯅꯤꯅ ꯉꯧꯔ ꯂꯩꯔꯦ ꯌꯦꯔꯨꯝꯁꯦ ꯑꯍꯥꯟꯕꯗ ꯊꯥꯎꯗ ꯇꯥꯎꯊꯣꯛꯍꯧꯒꯗꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯕꯅꯤꯅ ꯇꯥꯎꯊꯣꯛꯍꯧꯗ꯭ꯔꯦ ꯀꯥꯎꯔꯦ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯨꯝ ꯊꯥꯛꯆꯤꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯣꯏꯔꯛꯀꯗꯧꯔꯦ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯦ ꯁꯤ ꯆꯥꯏꯁꯤꯜꯂꯗꯤ ꯂꯣꯏꯔꯦ ꯄꯣꯠꯁꯤ ꯃꯤꯅꯤꯠ 30-40ꯒꯤ ꯃꯅꯨꯡꯗ ꯃꯨꯊꯠꯄ ꯌꯥꯔꯝꯒꯅꯤ ꯌꯦꯔꯨꯝꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ